ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯊꯥꯖꯅꯔꯤꯕ ꯄꯥꯎ ꯑꯃꯅ ꯀꯛꯆꯤꯡ ꯄꯟꯖꯥꯎ ꯋꯥꯏꯔꯤ ꯄꯥꯜꯂꯨꯝꯗ ꯂꯩꯕ ꯑꯦꯁ ꯂꯩꯔꯦꯟꯐꯝ ꯀꯦꯝꯄꯁꯇ ꯄꯨꯈ꯭ꯔꯤꯗ ꯑꯉꯥꯡ ꯑꯍꯨꯝ ꯄꯨꯟꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯀꯛꯆꯤꯡ ꯃꯅꯥꯛꯀꯤ ꯃꯟꯇꯛꯀꯣꯡ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ADC ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ 8ꯁꯨꯕ ꯄꯦꯒꯤ ꯑꯦꯔꯤꯌꯔ ꯑꯊꯨꯕꯗ ꯄꯤꯊꯣꯛꯎ TYCM ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ADCꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯄ 8ꯁꯨꯕ ꯄꯦꯒꯤ ꯑꯦꯔꯤꯌꯔꯒꯤ ꯁꯦꯟꯐꯝ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯊꯣꯛꯂꯛꯅꯕ ꯕꯥꯔꯇꯣꯟ ꯇꯧꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ TYCMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯁꯔꯚꯤꯁ ꯔꯤꯚꯥꯏꯁ ꯄꯦ ꯔꯨꯜ 2019ꯒꯤ ꯃꯈꯥꯗ ꯈꯨꯝꯖ 2018ꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ 2019ꯒꯤ ꯃꯥꯔꯆ 38 ꯐꯥꯎꯕꯒꯤ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ 8ꯁꯨꯕ ꯄꯦꯒꯤ ꯑꯦꯔꯤꯌꯔ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ 8ꯁꯨꯕ ꯄꯦ ꯈꯨꯝꯖ 2018ꯒꯤ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯁꯔꯚꯤꯁꯦꯁ ꯔꯤꯚꯥꯏꯁ ꯄꯦ ꯔꯨꯜ 2019 ꯆꯠꯅꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ 8ꯁꯨꯕ ꯄꯦ ꯀꯃꯤꯁꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯨꯝꯖ 2019ꯒꯤ ꯖꯨꯂꯥꯏ 19ꯗ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯨꯝꯖ 2019ꯒꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯇꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯀꯨꯝꯖ 2022ꯒꯤ ꯖꯅꯋꯥꯔꯤ 4ꯗ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠꯅ ꯃꯅꯤꯄꯨꯔ ꯁꯔꯚꯤꯁꯦꯁ ꯔꯤꯚꯥꯏꯁ ꯄꯦ ꯔꯨꯜ 2019ꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯍꯥꯟꯅ ꯐꯪꯍꯧꯗꯕ 8ꯁꯨꯕ ꯄꯦꯒꯤ ꯑꯦꯔꯤꯌꯔ ꯀꯨꯝꯖ 2023ꯒꯤ ꯑꯦꯄ꯭ꯔꯤल ꯑꯃꯗꯒꯤ ꯄꯤꯊꯣꯛꯅꯕ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ADCꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ 6ꯁꯨꯕ ꯄꯦ ꯀꯃꯤꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ADCꯒꯤ ꯑꯄꯨꯟꯕ ꯑꯦꯝꯄ꯭ꯂꯣꯌꯤ 9,000 ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ADCꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯄ 8ꯁꯨꯕ ꯄꯦꯒꯤ ꯑꯦꯔꯤꯌꯔ ꯄꯤꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯁꯤꯜꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯄꯦꯟꯅꯗꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯗ RSSꯅ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯗ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝ ꯁꯦꯕꯛ RSSꯀꯤ ꯀꯥꯔꯌꯀꯔꯇꯥꯁꯤꯡ ꯚꯣꯂꯟꯇꯤꯌꯔꯅ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡ 3,982ꯗ RSSꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯪꯕꯤ ꯃꯩꯍꯧꯐꯝ ꯂꯝꯄꯥꯛ ꯑꯌꯥꯡꯄꯜꯂꯤ ꯍꯩꯅꯧꯃꯈꯣꯡ ꯀꯣꯡꯕ ꯈꯨꯔꯥꯏ ꯁꯖꯣꯔ ꯂꯩꯀꯥꯏ ꯄꯣꯄꯨꯂꯔ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨꯃꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯂꯟꯊꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯅꯣꯡꯃꯩꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 15ꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ RSS ꯏꯝꯐꯥꯜ ꯖꯤꯂꯥꯒꯤ ꯀꯔꯤꯌꯥꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯍ꯭ꯃꯁꯔꯤ ꯕꯤꯜꯀꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ RSSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ, ꯐꯤꯔꯣꯜ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡꯅꯆꯤꯡꯕ ꯌꯦꯟꯊꯣꯛꯂꯤ꯫ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯕꯛ RSS ꯏꯝꯐꯥꯜ ꯖꯤꯂꯤꯒ ꯚꯣꯂꯟꯇꯤꯌꯔ 280ꯅ ꯑꯅꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯏꯆꯥꯎꯅ ꯃꯤꯑꯣꯏ 1,60,000 ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯟꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯅꯈ꯭ꯔꯦ꯫ ꯏꯆꯥꯎꯅ ꯌꯨꯝ 36,000 ꯑꯃ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯕꯣꯗꯤꯁꯤꯡꯅ ꯍꯦꯜꯞꯂꯥꯏꯟ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ 68 ꯍꯥꯡꯗꯣꯛꯇꯨꯅ ꯆꯂꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯐꯣꯔꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯕꯁꯨ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯥꯛꯄ ꯊꯥ 4 ꯐꯥꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ PR ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯀꯥꯡꯂꯣꯟ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ PR ꯂꯥꯛꯂꯕꯁꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨꯗ ꯂꯩꯕꯒꯨꯝ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯕꯒꯤ ꯈꯨꯗꯝꯁꯤꯡ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕꯗꯒꯤ
ꯄꯦꯟꯗꯕꯗꯒꯤ ꯋꯥꯀꯠ ꯀꯌꯥꯃꯨꯛ ꯊꯥꯡꯒꯠꯅꯔꯛꯄꯒꯤ ꯄꯥꯎꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯇꯥꯈꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ PR matam asidassu khangabok awang upper primary school thong lonbigi khongjang satharakpagi pau amuk tarakliba sigi asauba maramdi school asida transfer torakpa sahi phadriba oja amabu nauna amuk atop school amara transfer tawkhibadagi ni haibigi pau tarakliba sinani haina khali nakala maromdana hawkhiba sahi khara state asigi lainga ki school singi oja kya gi manungda kathokpaga loinana masa masa gi school singadu faganaba honaba oja kya amuk yorakpadagi mang tharaklaba si tharuraba school kharagi phibam phagalakpadagi mahi yamna tamludrabi school sing kharadi afaba oza lakpadagi mahiroi sing yamna tamlakpa school kayam yorakpadagi manung channa khangabo awang upper primary school gisu afaba oza ama nauna transfer torakpadagi school adugi phibam phagalakpa horakpada ngairingaida sai phadriba transfer torakliba oza adu kanglol lana nauna atop school amada transfer taw haibisi ngasigi manipur lenga ki school fogaransi mission gi thaurangi ona tainaba oina thoi haibisi state asigi miyamna khanaroi maram laiti asigumba kanglo lan manipur lenga ki thawong asi handaki sina ahanba anauba amanati habisi lamdam asigi miyamna sahi kya gi mamang gi khangna tanu lakabani loinana lenga ki madi leinaba loisang gi makok thongba thabak tawribi singasu aranba thawong singasi makhata na tawdrabadi ngasigi kham thengna soksin khraba lenga ki school gi phibam si khrada oirabsu phagalakpa yai khali nakala maramda hawkiba posiamna loba class 10 gi final examination matam amada phabada maming leram school khara mahairoi amata pass tawkidaba school sing yaukhribado ngasigi miyai salaba lamdam asigi miyamna pena kidaba kaya adu satliba sai asi khakta natrabati maramdi state asigi miyam si sada humdra gi mathakta senthok marang kaina leitabana maram oiraga lainga ki school da masa masu sing lairik tamba thagadabadu mathong huktaba manipur lainga ki thoksindagi lainga ki school sing phibam phatabana maram oiraga warabasu wana lanai school sel hena sangna lairik tamba thanariba sidagi koknaba hokiba manipur lenga ki school fogaransi mission da thajaba thamlubagi ona tainarakpa sina maram oiraga state asigi lairaba miyoi kyagi ningba kaibagi mathakta manipur gi oina asoba mangjaba oiri maram aduna haukiba oirabasu kanglon sumna state asigi lainga ki school oja sing transfer tawbaga loinana thamoi sengba oja amagi matik mayai leiba kathokpa ngamba oja singbo pung thawat poina ngasigi manipur lengana education ahenba miyenga loinana school fogaransi mission gi thawrang mahi yalan si amadi mai pakhan si heba panam pauksig editorial myamna thamjari amaromdana India da COVID na naba miyoi lising mariga sahunga ani yauri Mizoram amadi Assam yaun awang nung pokta anoba case taragani thoi thengnari haukiba sai ani romasida nem tharuraba COVID laisat na hongna leiba asida sandorakpaga loinana hauzik phawda leiba asida COVID 19 gi active case lising mariga sahunga ani leibaga loinana miyoi nifuga mari COVID laisat na maram oiraga laikhidre sera asida awang nung pokki oina su haukiba pungkunga mari asida COVID 19 gi anoba active case taragani thoi thengna khriari Ministry of Health and Family Welfare gi pawman hai haukiba pungkunga mari asida leiba asida COVID 19 gi anoba case saniga humdraga taruk thengna khibaga loinana masigi manungda awang pokta anoba COVID case taragani thu thengnari miyoi taragani thu sigi manungda Assam digi miyoi taruk amadi miyoi ani yauri laiba asigi oina lairibe active case lising mariga sahunga ani asigi manungda Kerala ni active case lising amaga sahunga humdraga humdoi leiduna khwai digi wangna active case ama leibi state roi masigi mathangda Maharashtra na sangaga tara Gujarat na samriga khumfuga mathu amadi West Bengal na samriga kuntraga ni thu active case lairi hauzik phawbada laisat asina maram oiraga laikidaba migi masing nifuga mari shukibaga loinana Maharashtra na miyoi taraga mari laikidabaga loinana khwai digi yamna siba state oidi laibaki oiragliba COVID ki phibam masida ministry na marks upnaba madi mathau taba kanglon singang sanaba appeal torakli hanisu pau sida makhata na phongdorakli aduga tendang na sumna myamna thamjaramgi hauzik oina di myam pau si matang se lusinjaragi amasu makhata ba no update myam punang ngamina sena channel sigi mekedi gi myang phamda makhata na thamjari makhata ba no update myam punang ngamina sena channel sigi mekedi gi thamjari